HAOBAM MARAK NGANGOM LEIKAI da LEIBA SAANCHALI gi Director OIRAMBA LEIKHIDRABA Guru Lata Thounaojam gi Humfu Suba Birth Anniversary gi Thouram ngasi JN Manipur Dance Academy gi Auditorium da Pangthokhre. Thouram aduda Art and Culture gi Hanagi Minister Dr. M. Nara Maitai Traditional Dance Teaching School and Performing Center gi Director Dr. Ilam Indira Padmashri Amadi JN Manipur Dance Academy gi Director P. Bilasna Maru Iba Mithunglen Singh oina saruk yakhe. Thouram adugi saruk ama oina Laikhidrabi Guru Lata Thounaojamna Thouram bathabak Thouram Singhi matangda Manipur College ki Department of English ki Associate Professor Dr. P. Birchandrana Wangangke Tungda Dance Drama of Lata Thounaojam haiba hiramda Saknai Raba Art Critic Rasmani Ayekpamna Wangangke Thouram aduga mari lainana Dr. M. Narana hai Apunbagi saktam sagatpada Art and Culture na achauba thodang laure Haujiki tangdu LEIKHIDRABA Masa masagi aningba taunaraba matam asida culture khaktana khunai asi kanba ngamgani haikhi charangnaraba samajasi lamjin binaba leitraba lamangnaraba maikei khangdana mana thokpu chatnaraba amamdaga koi masensi thengnabani yeknabani khanna hatoknaba madugi juk ama lakpadona tawrisi kari makangadage haibani wakhumsi culture yaudana yaro mudu miyengda nasi mifamasi inside hamjaki ba